Ngasisu mahosagumna mayamgidamakta nungairaba phungawari ama puduna lakjari. Wari asibu ibirakpi Kajal Khundrakpam. Wari asigi mamingna miwangangbi Ketuki. Nungthilgi matamni Ketuki mangonda phamduna saraba nungsagi maisa khangba oina humai humduna phamli. Ketuki mamauda yamna thaudaba kanbi. Masana tauzaba yaba thabaksu mingonda hekta thaudaganbi nupi ama oina taurami. Ahal ama oina mayumgi ingkhol sambanchu koigani khangde. Nongan badagi numit taba phawba leikaigi kanana kaidauri kanana kadaida chatli migi macha masugi maramda ngangba asina Ketuki gi nongmagi tauda yadraba thabak oiduna leirami. Manem Ketukina Mawa, nangbu kari taurige haibani imungduda suru nairaga leiridubu karigino mapanda amukta thorau asi haiduna manem Ketukina laurami. Mamau nupi ibe haibi o karino ima nungthingi matam nungsana yakhai sakrakansida kwak tawna khonglidubo kaidaurage haiba asumna ibe haibi law duna thoraklami. Manem Ketukina mamau nupida yengladuna hairei Ibema, imase, ising yamna kaurange, chatlu, ising khara puthorau. Wasi tabada mamau nupi ibe haibi sauna kumlai. Kari haiba, imana haujikta haikibadubo, ising puthorau haiba. Ngamjadre, isingga puthorakpa. Is nungai birehe, kari gumba imana kaithel karubani, natraga, ingkhol churubani hairabadi, aina khangna imagi seba adum taujagadaba. Adudi natre, Imadi laikai sida chatuna miwa ngangnaba chatpa yaba makhai chatluraga is haujikta miwa ngangba peladuna halaklaga ising puthora ukaina o ngamjadre ising do thakninglaga imungda changduna kallaga thauro punda ising aingba leihobani asumna mamau nupi ibe haibi sauna changkhirami. Manem Ketukina mamau nupigi thawoi usitaba wangang ado tabada yamna sauraduna hairei. Ibe mamau nangse karamba mauno nangbu aise nanembokni aina haiba wabu nangna hekta thawoi usitribase karigino ha nang yamna tawngamene aikhoisu nangdawna mau oiraklibani adubu inem ikugi seba phajana tawjarei nongmata inengi chinthakta khumjarakte nangdawna tawjarakte Asi haiduna sauna mamau nupi ibe haibida jairami. Mamau nupi ibe haibi manemna mangonda nganglibado karisu thausadana machin ado paithokduna tawja sarisi yengo haibagi matagum imungda adumak changkhirami. Manem Ketuki sauna mamau nupibu yengduna leihorami. Asumna tawduna numit kharani haukhre. Nongmadi Ketuki khungi kaithelda chatlami. Magi phi phajaba amasu leige. Aduga magi pot atai kharasu yenge khalladuna kaithel karaklami. Kaithel sidi karino mibu itakta ida ngasidi kaidoraba jatno ne potphamsu kaya phamba ude aibu phi sibu karambana phagadabano asi haiduna khanduna yenglami. Asumna phi khalingai Ketuki gi thainagi laisaringai gi mamanabi thoibido kaithelda masu ensang khara leige haiduna lakpado Ketuki na uraduna kauroklami. Thoibi natro? Thoibina. Mane, Ketuki natro? Mane, ado nangbu nungairibro kamdaurige. Thoibina, hoi, aisu nungairiye, ado nangbu kari lege haibano. Ketukina, ai phi amasum yenge haiduna laklambane, ado nangdi kai lege haino. Thoibina, ho aisu henjang karasum yenge haina laklambane. Lao, adudi punna laiminarurasi. Asi haiduna thoibina Ketukida hairami. Ketuki su hoi hairaduna kaithel polakta asum lakpana phi yonpham amada hana changminaduna Ketuki gi phi hana yenglami. Ketuki phi mayam adu asum yenglakpada magi thamoina khoidaba phi amata yaudabana thoibida hairami. Thoibia atopa phi yonphamda oina yengurasi. Ai sida leiriba phi singse amata hek pamde. Asi hairaduna makhoi ani thoraklami. Asumna phi yonpham potpham sing ado mathang asum yenglakpada thoibido magi ensang khara leige haiduna laklibadu leidabaduda mabukningda yamna sauninglami.
ꯊꯣꯏꯕꯤꯅ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯃꯁꯤꯒꯤ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤꯁꯤꯅ ꯃꯥꯒꯤ ꯐꯤ ꯑꯃꯠꯇ ꯈꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯄꯣꯠꯐꯝ ꯀꯌꯥꯗꯤ ꯁꯨꯔꯦ ꯆꯪꯂꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯇꯣꯔꯦ ꯊꯣꯏꯕꯤꯅ ꯀꯦꯇꯨꯀꯤ ꯃꯁꯤꯒꯤ ꯐꯤꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯤ ꯀꯦꯇꯨꯀꯤꯅ ꯊꯣꯏꯕꯤ ꯁꯤꯕꯨ ꯏꯐ ꯐꯖꯗꯦꯗ ꯐꯤꯅꯦꯅ ꯁꯤꯕꯨ ꯑꯁꯨꯝꯅ ꯊꯣꯏꯕꯤꯗ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯤꯅ ꯏꯇꯥ ꯀꯦꯇꯨꯀꯤ ꯑꯗꯨꯗꯤ ꯐꯤꯁꯤꯡ ꯑꯁꯦ ꯅꯪ ꯅꯇꯣꯝꯇ ꯑꯣꯏꯅ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯑꯦꯟꯁꯥꯡ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩ ꯊꯦꯡꯉꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯥꯎꯅꯤꯡꯅ ꯆꯠꯈꯤꯔꯝꯃꯤ ꯀꯦꯇꯨꯀꯤ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ ꯑꯁꯨꯝꯅ ꯈꯜꯍꯧꯏ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯑꯩꯅ ꯄꯥꯝꯗꯕ ꯐꯤ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯐꯖꯩ ꯂꯩꯈ꯭ꯔꯣ ꯀꯥꯏꯅꯒ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯗꯨꯝ ꯂꯩꯒꯦ ꯍꯥꯏꯗꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯐꯤꯒ ꯑꯃꯠꯇ ꯂꯩꯗꯕꯤꯗ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯀꯦꯇꯨꯀꯤ ꯃꯥꯅ ꯇꯧꯔꯕꯗꯤ ꯆꯨꯝꯃꯦ ꯃꯤꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗꯕꯤ ꯌꯥꯝꯅ ꯃꯔꯩ ꯃꯔꯥ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯏꯁ ꯋꯥꯈ꯭ꯔꯦꯗ ꯅꯣꯡ ꯐꯥꯗꯣꯛ ꯀꯩꯊꯦꯜ ꯀꯥꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯇꯣꯝꯕ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯕꯣꯛꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣꯝꯕꯅ ꯕꯨꯕꯣꯛ ꯅꯪ ꯍꯜꯂꯛꯑꯕꯣ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯤ ꯀꯗꯥꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯍꯪꯂꯝꯃꯤ ꯀꯦꯇꯨꯀꯤ ꯈꯔꯒ ꯁꯥꯎꯅꯤꯡꯅ ꯂꯥꯛꯄꯅꯦ ꯃꯁꯨ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯆꯠꯂꯣꯍꯦ ꯑꯥꯗ ꯀꯗꯥꯏꯗꯒꯤ ꯑꯆꯥꯄꯣꯠꯅꯣ ꯈꯔꯒ ꯁꯥꯎꯅꯤꯡꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯏꯀꯥꯟꯁꯤꯗ ꯆꯠꯂꯣ ꯅꯃꯥꯗ ꯍꯥꯏꯔꯨꯁꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨꯗ ꯆꯩꯔꯝꯃꯤ ꯇꯣꯝꯕ ꯃꯕꯣꯛꯅ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄꯁꯤꯗ ꯀꯞꯂꯗꯨꯅ ꯃꯃꯥ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯏꯕꯦ ꯍꯥꯏꯕꯤ ꯃꯆꯥꯅꯨꯄꯥꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯄꯗꯨꯗ ꯀꯩꯗꯧꯔꯦ ꯇꯣꯝꯕ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯏꯅꯣ ꯑꯁꯤ ꯍꯥꯏꯅ ꯄꯥꯈꯠꯅ ꯃꯆꯥꯗ ꯍꯪꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯅ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯉꯥꯡꯉꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯏꯕꯦ ꯍꯥꯏꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯅ ꯏꯃꯥꯗ ꯀꯔꯤ ꯀꯥꯏꯈ꯭ꯔꯒꯦ ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯥꯔꯨꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯕꯣꯛꯅꯤꯅ ꯍꯪꯖꯕꯁꯤꯕꯨ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯑꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯀꯦꯇꯨꯀꯤ ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯧ ꯅꯆꯥꯗꯣ ꯑꯩꯅ ꯐꯨꯕ ꯅꯠꯇꯦꯀꯣ ꯃꯥ ꯃꯇꯣꯝꯗ ꯀꯞꯇꯨꯅ ꯆꯪꯈꯤꯕꯅꯤ ꯏꯁꯨꯗꯣ ꯅꯨꯡꯁꯤꯈ꯭ꯔꯖꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤ ꯂꯩꯕꯒꯤ ꯃꯇꯥꯡꯗꯈꯔ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯗ ꯏꯁꯨꯁꯤꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯦꯛ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯏꯁꯥꯁꯦ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤꯀꯣ ꯑꯩ ꯅꯪꯒꯤ ꯅꯆꯥꯁꯤꯗ ꯐꯨꯈꯤꯕ ꯂꯩꯇꯦ ꯏꯕꯦ ꯍꯥꯏꯕꯤ ꯃꯅꯦꯝꯄꯣꯛꯀꯤ ꯃꯒꯨꯜ ꯅꯤꯡꯊꯤꯅ ꯈꯪꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯑꯆꯥꯄꯣꯠꯇꯣ ꯂꯩꯔꯛꯇ꯭ꯔꯁꯨ ꯐꯖꯅ ꯉꯁꯤꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯕꯗꯨꯕꯨ ꯑꯉꯥꯡꯁꯤda ꯉꯥꯡꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯄꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯆꯥꯅꯩ ꯃꯃꯧ ꯅꯨꯄꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯃꯅꯦꯝꯄꯣꯛꯀ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯄꯥꯝꯗꯕꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯥꯒ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯇꯨꯀꯤ ꯍꯣꯏꯒꯤꯅ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯃꯧ ꯅꯨꯄꯤꯅ ꯃꯅꯦꯝꯄꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯌꯧꯔꯗꯨꯅ ꯀꯦꯇꯨꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯀꯥꯕꯗ ꯑꯦꯟꯁꯥꯡ ꯈꯔ ꯂꯩꯔꯛꯀꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯀꯥꯎꯗꯨꯅ ꯂꯩꯔꯛꯇ꯭ꯔꯦꯗꯣ ꯑꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯑꯦꯟꯁꯥꯡꯅꯣ ꯊꯣꯡꯗꯣꯏꯁꯤꯕꯣ ꯏꯪꯈꯣꯜꯗꯒꯤ ꯈꯔ ꯍꯦꯛꯎꯗꯧꯁꯨ ꯍꯤꯡꯒꯣꯜꯅꯦꯅ ꯇꯧꯔꯤꯁꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯧꯗꯦꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯕ ꯇꯨꯡꯗ ꯃꯃꯧ ꯅꯨꯄꯤ ꯏꯕꯦ ꯍꯥꯏꯕꯤꯒꯤ ꯇꯣꯉꯥꯟꯅ ꯀꯣꯏꯔꯤꯕ ꯃꯥꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯇꯨꯅ ꯊꯣꯡꯂꯒꯦ ꯈꯜꯂꯗꯨꯅ ꯀꯦꯇꯨꯀꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯏꯪꯈꯣꯜ ꯇꯝꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯇꯨꯅ ꯏꯪꯈꯣꯜ ꯌꯧꯔꯗꯨꯅ ꯍꯪꯒꯥꯝ ꯃꯀꯥ ꯈꯔ ꯍꯦꯛꯂꯤꯉꯩ ꯃꯃꯧ ꯅꯨꯄꯤ ꯏꯕꯦ ꯍꯥꯏꯕꯤꯗꯣ ꯈꯨꯖꯨꯝ ꯍꯩꯗꯣꯛꯄ ꯃꯅꯤꯡꯊꯣꯡꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯪꯒꯥꯝ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯈꯨꯖꯥꯝ ꯑꯗꯣ ꯍꯩꯗꯣꯔꯛꯄꯗ ꯃꯅꯦꯝꯄꯣꯛ ꯀꯦꯇꯨꯀꯤꯗꯣ ꯄꯨꯝꯆꯣꯠ ꯍꯦꯛ ꯆꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯏꯕꯦ ꯍꯥꯏꯕꯤꯗꯣ ꯈꯨꯖꯨꯝ ꯍꯩꯗꯣꯛꯄ ꯂꯣꯏꯔꯗꯨꯅ
ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯀꯦꯇꯨꯀꯤꯗꯣ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯝꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯪꯒꯥꯝ ꯍꯨꯔꯥꯟꯕ ꯂꯥꯛꯄꯒꯤ ꯃꯍꯩꯅꯤ ꯈꯟꯗꯨꯅ ꯇꯞꯅ ꯍꯪꯒꯥꯝ ꯃꯔꯛꯇꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯑꯆꯣꯠꯄ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯒꯥꯝ ꯑꯗꯣ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯈꯣꯃꯩꯕꯨ ꯀꯧꯔꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯀꯦꯇꯨꯀꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯗꯨꯅ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯂꯥꯡꯕ, ꯌꯦꯟ ꯂꯥꯕ ꯀꯌꯥꯅ ꯈꯣꯡꯂꯤꯕꯗꯣ ꯇꯥꯕꯗ ꯀꯦꯇꯨꯀꯤ ꯇꯨꯝꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯁꯦꯡꯗꯨꯅ ꯇꯨꯂꯤꯁꯤꯕꯣꯡ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯔꯒ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯙꯨꯞ ꯊꯥꯎ ꯃꯩ ꯀꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤ ꯍꯦꯛ ꯎꯕꯒ ꯉꯔꯥꯡ ꯃꯃꯧ ꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡ ꯃꯉꯣꯟꯗ ꯈꯨꯖꯥꯝ ꯍꯩꯖꯤꯜꯂꯛꯄꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯕꯦꯍꯥꯏꯕꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯑꯦꯟꯁꯥꯡ ꯈꯔ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯪꯒꯥꯝ ꯈꯔ ꯍꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯍꯪꯒꯥꯝ ꯑꯗꯣ ꯂꯣꯏꯅ ꯅꯦꯠꯈꯥꯏꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯛꯏ꯫ "ꯀꯅꯥꯅꯣ ꯑꯩꯒꯤ ꯍꯪꯒꯥꯝ ꯑꯁꯤ ꯂꯣꯏꯅ ꯍꯦꯛ ꯅꯦꯠꯈꯥꯏꯔꯝꯂꯤꯕꯁꯤꯕꯣ? ꯃꯣꯏꯕꯨ ꯅꯦꯠꯈꯥꯏꯗ꯭ꯔꯕꯁꯨ ꯐꯖꯅ ꯍꯥꯏꯔꯒ ꯍꯦꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯁꯤꯅꯤꯗ? ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦꯀꯣ꯫ ꯃꯈꯨꯠꯇꯨꯗꯤ ꯂꯩꯈꯣꯝ ꯇꯩꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯒꯣꯜꯗ ꯄꯣꯠꯇꯤ ꯑꯃꯠꯇ ꯊꯥꯅꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯦꯅꯦ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ꯫ ꯑꯩꯒꯤ ꯍꯪꯒꯥꯝꯁꯦ ꯃꯣꯏꯅꯗꯤ ꯊꯥꯗ꯭ꯔꯕꯅꯤꯅ ꯊꯥꯕꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯄꯣꯟꯇꯦꯅꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯂꯝꯃꯤ꯫ ꯁꯣꯝꯗ ꯀꯦꯇꯨꯀꯤꯗꯨ ꯃꯃꯧ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯉꯨꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯍꯪꯒꯥꯝ ꯂꯣꯟꯅ ꯍꯨꯔꯥꯜꯂꯨꯕꯒꯤꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯥꯎꯁꯦ ꯀꯦꯇꯨꯀꯤꯁꯨ ꯇꯥꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ "ꯍꯥꯍꯥ, ꯑꯩꯒꯤꯁꯨ ꯉꯁꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕ ꯏꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯛꯂꯦ꯫ ꯅꯨꯡꯉꯥꯏꯖꯔꯦ, ꯃꯧ ꯑꯍꯟꯒꯤ ꯃꯃꯥꯡꯗ ꯏꯃꯧ ꯑꯇꯣꯝꯕꯤꯕꯨ ꯂꯦꯟꯅꯒꯦ ꯈꯪꯉꯤ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯦꯇꯨꯀꯤ ꯃꯇꯣꯝꯇ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯂꯧꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯍꯧꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯏꯕꯦꯍꯥꯏꯕꯤ, ꯏꯁ ꯏꯃꯥꯁꯦ ꯌꯦꯡꯉꯨꯅꯦꯍꯦ, ꯅꯣꯛ ꯅꯣꯛꯇꯅꯒ ꯂꯥꯛꯑꯦꯃꯤ꯫ ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯑꯗꯣ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯅ ꯑꯣꯠꯈꯥꯏꯔꯛꯀꯗꯧꯕ, ꯌꯦꯡꯉꯨ ꯌꯦꯡꯉꯨ꯫ ꯏꯃꯥꯒꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯅꯤꯡꯗ꯭ꯔꯤꯕꯗꯣ ꯃꯧꯗꯨꯒ ꯌꯥꯅꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯇꯣꯝꯕꯤꯁꯨ ꯂꯥꯛꯂꯕꯅꯤꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯛꯇꯧꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤ ꯃꯇꯣꯝꯇ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ꯫ ꯀꯦꯇꯨꯀꯤ ꯉꯁꯤꯗꯤ ꯌꯥꯍꯧꯒ ꯉꯜꯂꯗꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡꯗꯤ 6 ꯇꯥꯔꯝꯗꯧꯔꯦ꯫ ꯃꯃꯧ ꯅꯨꯄꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤꯁꯦ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯃꯧ ꯑꯅꯧꯕꯤꯅꯦꯗꯤ ꯍꯥꯏꯔꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯇꯧꯁꯤꯗ ꯀꯦꯇꯨꯀꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯦꯇꯨꯀꯤꯅ "ꯍꯣ, ꯂꯩꯀꯥꯏꯁꯦ ꯂꯩꯀꯥꯏ ꯑꯣꯏꯗ꯭ꯔꯦꯀꯣ, ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯕ ꯍꯧꯒꯠꯅꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯕ ꯂꯣꯏꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯐꯤ ꯁꯥꯕꯅ ꯁꯥꯕ, ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯐꯤ ꯊꯥꯕ ꯆꯠꯄꯅ ꯆꯠꯄ, ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯄꯅ ꯆꯠꯄ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯈꯔꯗꯤ ꯉꯔꯥꯡꯗ ꯂꯥꯛꯄꯕꯨ ꯍꯧꯒꯠꯇꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤ ꯃꯥꯜꯂꯦꯅꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯧ ꯑꯇꯣꯝꯕꯤ ꯇꯊꯣꯠ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯅ ꯃꯄꯥꯟꯗ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯧ ꯑꯅꯧꯕꯤꯅꯤ, ꯁꯥꯎꯕ ꯌꯥꯗꯦ, ꯍꯧꯖꯤꯛꯇꯤ ꯅꯧꯔꯤꯕꯅꯤꯅ ꯏꯪꯕ ꯇꯞꯄ ꯁꯥꯗꯕ ꯌꯥꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯇꯞꯅ ꯇꯞꯅ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯁꯦ ꯂꯥꯛꯅꯒꯦ ꯈꯜꯂꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ "ꯇꯨꯝꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦꯀꯣ ꯇꯧꯔꯤꯁꯦ꯫ ꯉꯔꯥꯡ ꯂꯨꯍꯣꯡꯕꯒꯤ ꯆꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯕꯒꯤ ꯏꯁꯥꯁꯦ ꯄꯨꯡꯇꯦꯛ ꯍꯦꯛ ꯇꯦꯛꯏ꯫
ꯑꯁꯤ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯊꯣꯠꯁꯨ ꯏꯃꯨꯡꯗꯒꯤ ꯁꯨꯝꯖꯤꯠ ꯂꯧꯊꯣꯛꯇꯨꯅ ꯋꯥꯏ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ ꯃꯃꯧ ꯅꯨꯄꯤ ꯇꯥꯊꯣꯠꯇ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯧ, ꯅꯪꯕꯨ ꯉꯔꯥꯡꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯂꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯧꯗ ꯁꯥꯎꯔꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ, ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯍꯌꯦꯡꯗꯒꯤ ꯉꯟꯅ ꯍꯧꯒꯠꯆꯔꯒꯦ꯫ ꯉꯔꯥꯡꯗꯣ ꯏꯃꯨꯡꯗ ꯆꯥꯏꯕ ꯃꯌꯥꯝꯗꯣ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ ꯏꯃꯥ꯫ ꯀꯦꯇꯨꯀꯤꯅ, ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯊꯦꯡꯗꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡꯒꯤ ꯊꯕꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ, ꯊꯕꯛꯇꯣ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯣ, ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯃꯤ ꯄꯣꯄꯥꯡ ꯊꯤꯟꯕ, ꯃꯧ ꯌꯦꯡꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯅꯤ, ꯑꯗꯨꯅ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯊꯣꯠ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯅ ꯀꯔꯤꯃꯠꯇꯗꯤ ꯍꯥꯏꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯁꯨ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯝꯕꯗꯨꯃꯛ ꯇꯧꯔꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯏ ꯙꯨꯛꯁꯨ ꯀꯠꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯤ ꯂꯥꯛꯄꯒꯤ ꯆꯥ ꯂꯣꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯂꯝꯃꯤ, ꯄꯣꯠꯄꯥꯡ ꯄꯤꯕ ꯑꯣꯏꯅ꯫ ꯀꯦꯇꯨꯀꯤꯅ, ꯏꯆꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯝꯍꯜꯂꯤ꯫ ꯀꯦꯇꯨꯀꯤꯌꯥ, ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯌꯦꯡꯒꯦꯃꯤ, ꯑꯗꯣ ꯄꯣꯄꯥꯡꯁꯦ ꯁꯤꯗ ꯂꯩꯔꯦꯁꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯌꯦꯡ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯀꯦꯇꯨꯀꯤ, ꯌꯥꯔꯦꯗ ꯌꯥꯔꯦꯗ ꯏꯆꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯇꯥꯊꯣꯠꯄꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯇꯥꯊꯣꯠ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯆꯥꯗꯨ ꯄꯨꯊꯣꯔꯛꯎ, ꯅꯃꯥꯕꯣꯛ ꯂꯥꯛꯏꯌꯦ꯫ ꯇꯥꯊꯣꯠꯁꯨ, ꯍꯣꯏ ꯇꯥꯔꯦ ꯏꯃꯥ, ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯊꯣꯠ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯍꯩꯃꯥ ꯍꯩꯃꯥ ꯀꯦꯇꯨꯀꯤꯌꯥ, ꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ, ꯅꯃꯧ ꯅꯨꯄꯤꯅ ꯂꯣꯟꯕꯁꯦ, ꯅꯃꯧ ꯅꯨꯄꯤꯁꯨ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤ ꯈꯔ ꯄꯣꯄꯥꯡ ꯄꯤꯕ ꯂꯥꯛꯂꯝꯂꯒ ꯆꯠꯅꯈ꯭ꯔꯦ꯫ ꯇꯥꯊꯣꯠꯁꯨ ꯃꯥꯒꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯆꯥ ꯊꯛꯈꯤꯕꯒꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯥꯊꯣꯠ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯎꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯕ, ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯁ, ꯃꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯀꯩꯅꯣꯝꯅꯤꯅꯦ, ꯃꯥꯅ ꯉꯝꯃꯤꯕꯨ ꯑꯩꯒꯤ ꯑꯦꯟꯁꯥꯡ ꯁꯔꯨꯛꯇꯕꯨ ꯊꯨꯝꯅ ꯆꯥꯕ ꯌꯥꯗꯕ ꯃꯈꯩ ꯌꯦꯛꯍꯜꯂꯒ ꯊꯅꯝꯕ, ꯏꯪꯒꯣꯟꯁꯨ ꯃꯔꯣꯏ ꯃꯀꯥ ꯑꯃꯠꯇ ꯊꯥꯖꯤꯟꯅꯤ ꯈꯪꯗꯦ, ꯌꯥꯍꯧꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯏꯁ, ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯧꯔꯤꯉꯩꯗꯗꯤ ꯏꯃꯥ, ꯑꯩ ꯅꯪꯅꯕ ꯍꯣꯠꯅꯖꯒꯦ ꯀꯥꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ, ꯃꯆꯤ ꯑꯁꯤꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯑꯦꯟꯁꯥꯡ ꯋꯥꯠꯇꯅꯕ ꯊꯥꯖꯤꯜꯂꯤꯕ, ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯀꯔꯤꯃꯠꯇꯁꯨ ꯊꯥꯅꯤ ꯈꯪꯗꯦ, ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯅꯤ, ꯑꯗꯨꯒ ꯌꯥꯆꯪꯂꯛꯄꯗ ꯍꯧꯒꯠꯂꯛꯂꯅꯤ꯫ ꯊꯕꯛ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯃꯧꯁꯤꯕꯨ ꯀꯩꯅꯣꯝꯅꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯃꯁꯤꯗꯤ ꯉꯥꯡꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯡꯒꯦ ꯈꯜꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯇꯥꯊꯣꯠ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯁꯦ ꯏꯁꯥꯁꯦ ꯏꯇꯟ ꯇꯜꯂꯤꯗ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯃꯃꯧ ꯅꯨꯄꯤꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯊꯣꯠ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯂꯤꯕ? ꯏꯪꯈꯣꯟꯒꯁꯦ ꯍꯪꯒꯥꯝ ꯍꯨꯟꯗꯨꯅ ꯑꯦꯟꯁꯥꯡ ꯈꯔ ꯊꯥꯖꯤꯟꯕꯁꯨ ꯌꯥꯏ, ꯅꯪꯕꯨ ꯅꯄꯨꯔꯣꯏꯕꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯇꯨꯝꯈꯤꯕꯁꯤꯅ, ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯊꯤꯔꯤꯕꯗꯨꯕꯣ ꯍꯥ? ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯅꯦꯝꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯨꯝꯀꯥꯟ ꯈꯔ ꯅꯧꯔꯤꯉꯩ ꯏꯆꯥꯒ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯃꯀꯦ ꯁꯦꯝꯗꯨꯅ ꯀꯦ ꯃꯧꯗꯨꯅ ꯂꯩꯇꯗꯅ ꯍꯌꯦꯡ ꯏꯆꯥ ꯌꯥꯎꯔꯀꯥꯟꯗ ꯀꯦꯔꯨ ꯃꯧꯔꯨ ꯌꯥꯄꯣꯠꯇꯦ, ꯑꯗꯨꯅ ꯅꯆꯥꯅꯨꯄꯥꯅꯁꯨ ꯌꯥꯏ, ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯔꯤꯅꯤ, ꯏꯃꯥꯅ ꯀꯔꯤ ꯌꯦꯡꯁꯟꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ, ꯍꯔꯦ ꯍꯔꯦ, ꯑꯩꯁꯦ ꯅꯅꯦꯝꯕꯣꯛꯅꯤꯅꯦꯍꯦ, ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯁꯥꯏꯅꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯁꯥꯎꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯅ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯇꯥꯊꯣꯠ ꯃꯅꯦꯝꯕꯣꯛꯅ ꯃꯁꯝ ꯐꯣꯏꯕ ꯍꯧꯔꯛꯄꯗ ꯇꯥꯊꯣꯠꯁꯨ ꯁꯥꯎꯅ ꯃꯅꯦꯝ ꯀꯦꯇꯨꯀꯤꯒꯤ ꯃꯁꯝ ꯐꯣꯏꯔꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤ ꯁꯝ ꯉꯥꯏꯍꯥꯛ ꯐꯣꯏꯅꯔꯕ ꯃꯇꯨꯡ ꯇꯥꯊꯣꯠꯅ ꯃꯅꯦꯝꯕꯣꯛꯇꯣ ꯂꯥꯛꯇꯅ ꯏꯜꯂꯝꯃꯤ ꯑꯗꯨꯒ ꯀꯦꯇꯨꯀꯤ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯛ ꯇꯦꯟꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯌꯩꯁꯤꯜꯂꯝꯃꯤ ꯀꯦꯇꯨꯀꯤ ꯏꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗꯤ ꯇꯦꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯥꯕꯅ ꯂꯣꯏꯔꯦꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯇꯧꯉꯝꯕꯤ ꯃꯧ ꯅꯪ ꯌꯦꯡꯉꯨ ꯅꯅꯦꯝꯕꯣꯛ ꯑꯩꯕꯨ ꯐꯨꯕ ꯉꯝꯕ ꯅꯪ ꯍꯧꯔꯦꯟ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯂꯒ ꯐꯨꯍꯟꯒꯦ ꯈꯪꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯑꯅꯥꯕ ꯑꯗꯣ ꯈꯥꯡꯂꯝꯃꯤ ꯇꯥꯊꯣꯠꯅ ꯏꯃꯥꯅ ꯍꯥꯟꯅ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯕ ꯍꯧꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯣꯛꯅꯤꯡꯂꯒ ꯍꯥꯏꯗꯣꯛꯎ ꯅꯆꯥꯅꯨꯄꯥꯅ ꯇꯥꯁꯨ ꯇꯥꯕꯤꯔꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯅꯦ ꯏꯃꯥꯗꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯂꯩꯕ꯭ꯔꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯛ ꯈꯔ ꯆꯥꯁꯤꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯄꯥꯎꯇꯥꯛ ꯄꯤꯕ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯥꯊꯣꯠꯇꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯦꯇꯨꯀꯤ ꯃꯈꯨꯠ ꯂꯩꯊꯦꯛꯈꯤꯕꯒꯤ ꯆꯩꯅꯥꯈꯣꯜꯅ ꯃꯥꯡꯒꯣꯟꯗ ꯀꯞꯂꯤ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗꯣ ꯃꯃꯧ ꯅꯨꯄꯤ ꯏꯕꯦꯍꯥꯏꯕꯤꯅ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯕꯦꯍꯥꯏꯕꯤꯅ ꯏꯃꯥ ꯀꯔꯤ ꯇꯧꯔꯦ ꯀꯞꯂꯤꯗꯨꯅ ꯀꯦꯇꯨꯀꯤꯅ ꯍꯣ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯃꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤ ꯑꯩꯅ ꯈꯔ ꯉꯥꯡ ꯁꯛ ꯇꯧꯔꯨꯔꯦ ꯏꯪꯈꯣꯜꯗ ꯑꯦꯟꯁꯥꯡ ꯊꯥꯖꯤꯜꯂꯨ ꯅꯆꯦꯗꯤ ꯏꯪꯈꯣꯜꯗ ꯑꯦꯟꯁꯥꯡ ꯌꯥꯝꯅ ꯊꯥꯏ ꯃꯁꯥꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯩ ꯅꯪꯁꯨ ꯊꯥꯖꯤꯜꯂꯨ ꯍꯥꯏꯔꯨꯕꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯥꯅ ꯏꯃꯥ ꯑꯣꯏꯅ ꯊꯥꯕꯤꯌꯨ ꯏꯃꯥꯗꯤ ꯊꯥꯗꯦ ꯃꯉꯣꯟꯗ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯈꯨꯝꯕꯗꯨꯗ ꯐꯨꯔꯨꯕꯅꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯕꯨ ꯏꯜꯂꯛꯄꯗ ꯎꯈꯣꯡꯁꯤꯗ ꯌꯩꯁꯤꯜꯂꯒ ꯈꯨꯠꯁꯦ ꯇꯦꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦꯍꯥꯏꯕꯤꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯇꯥꯊꯣꯠꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ ꯏꯃꯥꯁꯨ ꯅꯣꯡꯃꯇ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡꯗꯤ ꯊꯥꯗꯦ ꯅꯣꯡꯉꯥꯟꯕꯒ ꯃꯤꯋꯥ ꯉꯥꯡꯕ ꯂꯩꯀꯥꯏꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯧꯗꯒꯁꯨ ꯍꯥꯏꯔꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯇꯟꯕꯒꯤ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯔꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯍꯥꯏꯕꯤꯅ ꯑꯣꯏꯅ ꯃꯅꯦꯝꯕꯣꯛ ꯀꯦꯇꯨꯀꯤꯗ ꯍꯥꯏꯔꯛꯏ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯦ ꯑꯩ ꯅꯥꯛꯇ ꯑꯃꯠꯇ ꯂꯩꯔꯅꯨ ꯍꯧꯔꯦꯟ ꯃꯧ ꯑꯍꯟ ꯅꯪꯁꯨ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯂꯣꯏꯅꯃꯛ ꯏꯆꯥ ꯅꯨꯄꯥꯗ ꯇꯥꯛꯂꯒ ꯐꯨꯍꯟꯒꯦ ꯈꯪꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ ꯅꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯦꯍꯥꯏꯕꯤꯅ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯐꯕꯤꯒꯁꯨ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯇꯣꯝꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯀꯦꯇꯨꯀꯤꯅ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯀꯔꯤ ꯇꯧꯔꯤ ꯅꯨꯄꯤ ꯅꯪꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯤ ꯀꯦꯇꯨꯀꯤꯅ ꯑꯣ ꯅꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯦ ꯑꯁꯤꯅꯅꯤ ꯃꯥꯅ ꯉꯔꯥꯡꯗ ꯂꯥꯛꯂꯒ ꯏꯁ ꯑꯩꯉꯣꯟꯗ ꯆꯤꯟꯒ ꯍꯪꯒꯠꯅ ꯈꯨꯝꯃꯤ ꯉꯥꯡꯉꯨꯔꯁꯨ ꯑꯩꯕꯨ ꯆꯤꯟꯊꯛꯇ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯨꯒꯦ ꯇꯧꯔꯨꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯣꯏꯅ ꯑꯩꯕꯨ ꯏꯜꯂꯛꯄꯗ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯛꯇꯦꯟꯁꯤꯗ ꯌꯩꯁꯤꯟꯗꯨꯅ ꯈꯨꯠ ꯑꯁꯦ ꯇꯦꯛꯂꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯅꯗꯤ ꯇꯧꯔꯝꯃꯣꯏꯗ ꯅꯪꯅ ꯍꯥꯟꯅ ꯀꯔꯤꯅꯣꯃꯗꯤ ꯍꯥꯏꯔꯝꯒꯅꯤ ꯅꯨꯄꯤ ꯑꯩ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯃꯧꯗꯀꯣ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤꯗ ꯆꯩꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯇꯥꯊꯣꯠꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯊꯣꯠ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯉꯁꯤꯗꯤ ꯂꯥꯟ ꯍꯧꯒꯦꯕ ꯈꯪꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯆꯥꯅꯕ ꯍꯥꯏꯒꯦ ꯏꯃꯥꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯅꯣꯡꯃꯇ ꯏꯪꯈꯣꯜꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯪꯈꯣꯜ ꯀꯣꯏꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏꯁꯤꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈ꯭ꯔꯦ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯌꯨꯝꯁꯤꯗ ꯉꯥꯡꯉꯅꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯈꯣꯝꯃꯩꯗꯣ ꯂꯥꯛꯂꯝꯃꯤ ꯈꯣꯝꯃꯩ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯄꯩꯊꯣꯛꯂꯒ ꯂꯩꯔꯝꯂꯤꯗꯨꯕꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯇꯥꯊꯣꯠꯅ ꯅꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯦ ꯆꯥꯛꯀ ꯄꯨꯟꯅ ꯆꯥꯔꯤꯁꯦ ꯑꯩ ꯆꯥꯃꯤꯟꯅꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ ꯑꯍꯜ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯤ ꯆꯠꯇꯦ ꯃꯥꯁꯨ ꯃꯃꯧꯗ ꯌꯦꯡꯁꯤꯟꯕꯒꯤ ꯁꯔꯨꯛꯇꯅꯤ ꯑꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯈꯣꯝꯃꯩ ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦꯕ ꯇꯥꯊꯣꯠꯅ ꯉꯁꯥꯏꯗꯣ ꯑꯩꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯍꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯩꯗꯣ ꯃꯥꯡꯒꯣꯟꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯏꯃꯥꯁꯨ ꯑꯩꯕꯨ ꯎꯕꯗ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯏ ꯏꯃꯥꯅ ꯑꯩꯕꯨ ꯁꯝ ꯐꯣꯏꯒꯦ ꯇꯧꯕꯗ ꯑꯩꯅ ꯏꯜꯂꯨꯏ ꯑꯗꯨꯒꯤ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯤꯁꯦ ꯃꯁꯥꯅ ꯇꯧꯖꯕꯅꯤꯗꯤ ꯈꯟꯗꯦ ꯈꯣꯝꯃꯩꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯕꯨ ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯀꯔꯤꯅꯣ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯇꯥꯊꯣꯠ ꯃꯃꯥꯒꯤ ꯃꯤꯆꯪꯗꯒ ꯆꯪꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯂꯩꯍꯧꯔꯝꯃꯤ
Asum tawduna numit asisu hawkhirami. Ketuki mamau nupi aniga kaunadaba haibado oirami. Mau ahan ibe haibinasu manembok ketukibu hanadagi yadabanina kaubiramde. Aduga mamau nupi atombi tathochu ngarangta khatnakibanina kaunaramde. Tathot ngasidi tongana chaba ahanba numit oibanina nga thongbo oina charage. Aduna kaithelda karuge nga laiba. Asi hairamduna tathot kaithelda kaki. Somdana imungda ketuki imung wai daiduna lairibani. Mamau nupi tathotna hairibado masu tarami. Ketuki is karinone haujikta mau atomina hairiba wadubo. Mabu ngasidagi tongan chadoirane. Is karigumba tongana chakradi aidi chak thongba tanbani. Onthokna tangadawrida saita asi haiduna solami. Somdana tathochu kaitheldagi nga achauba ama leiraduna halaklami. Tathot is waida nong phado kaithel kabasidi. Ado ngasidi ensang haudorobanina wabasu kaurida. Khomaina o nupia tabro ai thabak chatlage nangbu kari ensang thongino puthoro. O loire ngasidi tonga chaba hoba numinina aina kaitheldagi nga ama leirubani adu thongi. Khomaina kai haiba ngasidagi tongana chare haiba. Karino nupia nangbo aikhoina atomba haibado oire. Aduna ima ipasi aikhoina konpham thoktro nangbu karino. Tathotna ho aisu khangi adu loina. Adubu imagi mawongse nangsu khangi banatro. Nongan badagi laikai chatuna miwa ngangnarini. Aduga halaklaga yumsida amuk kari tawri khotli haiduna yengani. Ahanna moibagi inkhon chisu koini khangde. Ichi hoigidi yengo inkhol se pumsang sangi. Aduna nupai khoisu tongana charabanina inkhol se aisu ensang khara thajinge. Aduna horen thabakto halakpada mairen maru, kobi lei maru, kobi phul chara khara leibiro. Khomaina hoi pharese aisu aikhoi magi mawongse khangi. Ado matam khara yengkisi wakhal tarakpra haina. Aduga khara leiraga amuk punchilasi laikai mimangda ikai. Ado nangi inkholda thanaba chara maru marang singdo ai horen leiraklage hairaklami. Ketuki karinone aibo haujikta hanu thangsida amuk chakhum changdawribro tawrisibo. Imawani leibabu karimata hekana deda. Asi haiduna ngangduna chak thonglami. Mapuroibana nupia kari ensang thongi ngasidia. Nangsu ngasidaidi nungairani. Ha namau nupida yamna yengsin khodana. Aidi ngarangdagi adum khangabani. Mause tongan chakidau male haidana. Ketukina karino nupa nangbo aigi michangda changdadana namau nupigi michangda oina changlidubo. Asi haiduna yamna saurami. Mapuroibana saunu nupi nangna phattabagini. Namau nupi anima karisu phattaba amata nate. Nangna manempok ama oina ngang saidabagi asoibani. Nasa namaubu phajana yengsilamlabadi asumna karisu tawroi haiduna hairami. Ketukina yare tajaningdre nupa nangsu namau nupi ani sigi michangda hekjangi. Asi haiduna mapuroibagi chakto thiramduna mapanda sauna thokirami. Tathot mapuroibana lairakpa ensang charasingdo inkhol ado tawkhaiduna thajilami. Inkhol pot thaba loiraduna numidang wairamgi thabak waisit wairam tawduna duk thongmai katlami. Adu loiraga chak thonglami. Mapuroiba halaktuna chak punna chathokminaduna tumkhre. Asumna matam khara haukhre tathotna thajaba ensang singdo loina chawroktuna chaba horami. Somda ketukidi mamau nupi anigi inkholdagi ensang huranduna thonglami. Asida tathotna sauraduna manembokna huranbani khangasu manembokpu amuktadi mana numidangda ensang huranba ado phage. Aduga manembokpu amuktangdi ikaiba pige khanduna tathot matang chaba ama ngaiduna leirami. Asumna leirakpana nongma ketuki leikaida miwa ngangba yaba nganglure. Mamau nupi anibu phate manemakugi seba tawni khangde thabak suningde. Manembok aingonda machin hangatna khumi. Ngangurasu phatabi manembok hekta tai haiduna laikai mau kharada hairami. Ketukina ibema noidi phakrida ko nanemna kugi sebana marol ama phariba thabakna suningiba aigi imausingsidi loire noidawna amate hek tawba amata yaude. Asi haiduna mamau nupi anibu hunduna nganglami. Haima ine ketukiya karino ine na hairibasibo aikhoina ubadadi inegi imau nupi anidu loina phaida thabak sukalli ine khoibusu luna tawbiba uida
Ineꯇꯅꯕꯨ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯇꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯗꯨꯅ Ketukiꯕꯨ ꯑꯣꯏꯅ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯁꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯕꯗ Ketuki ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ Ketukina ꯍꯣꯏ ꯏꯕꯦꯝꯃ ꯃꯧ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯈꯪꯕ ꯁꯥꯔꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯁꯥꯎꯔꯤꯅꯦ ꯃꯥꯅ ꯇꯧꯕꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯃꯧ ꯅꯨꯄꯤꯁꯤꯡꯅ ꯐꯠꯇꯕꯒꯤ ꯄꯥꯎ ꯈꯛꯇꯅꯤ ꯃꯥꯅ ꯍꯨꯟꯗꯣꯏꯁꯦ Ketuki mayumda halaklami numidang taraklami imungda changduna chak thongge haiduna mai haugatuna sapu thangatlami sapu mai sauraduna cheng sujili loiraga ensang thongge haiduna yenglakpada ensang amata leiramdabadu ubada is aidi kawidana ngasisu amu ensang leiramdre kanade tathotki kobi leido palabani ado amukta he ukhige adu hekta kangsoi thonglaga loire asi haiduna maning thongda thabalsu phabanina tapna thoraklami aduga tathotki ingkholdagi kobi lei ado hektuna hek chatke tawbada manakta tathoto leptuna leirami tathona ima di sida kaidawriba nungdang sida ingkhol sida kari tawriba ima Ketukina mawa aise kari mata tawbana teda sida ngasai egi khudopto swaida tasinkiba adu thirambani Tathotna ima khudopu numidangda thinabro anganbada thiro numidangda kanamata ingkholda khudop thinade ado ima na pai dubu kobilai natro khudop thiba laklaga kobilai heklibadi karigino ima Ketuki asumna mamau nupina hairakpaduda yamna ikairami adubu haidabadi yadabanina hairai ibe mamau sumdawbani ngasido ensang amata leiramdraba aisu ngalingaida leihaudre aduna nangi ingkhol sida kobilai ama teklibase ubada ai hekpa changakpani nang sauranuko tathona karino da ima ngasai numidang wairamdani aina ising chairamido karisu tawhaude aduga haujikta kamaina te ima na hi inatro aisu loi uhawi ima aina khuzam haidokpa maning thongda thorakpada ima na ingkholda changkhibado ubadagi ngasaidagi ai lumduna yengibani ahal thangda adumaina chinthibinu Imana heke hairabasu phajana dum hairaga hekpa yai haidana hairami Ketukido mamau nupina adumna hairakpaduda ikairaduna kobilai ado thanamlaga magi chakhumda changkhre nongaladuna Ketuki yahaurami aduga nahan khaiga manadana mamau nupi anibu nungsina phajana kaurai ibema mau ahan hogollo mawatombi nangsu hogollo numitse thengyen he Manemboki matawsida mamau nupi anisu karinone imasibo nahan khaiga manade khanduna haugatuna mapanda thoraklami Ketukina mau ima nakhoyanida lale aina yumsigi ahal ama oibagi tawphom thokpa tawdana nakhoida oina aina yengsinba adugi mahai oina nakhoigina mangda chopa ikaiba nangli aduna ngasidagi aikhoi punna nungsinana laiminarasiko Mau ani ibe haibi amadi tathona hoi ima aikhoisu imana sumaina wakhal tarakpase yamna harawi haiduna numitudagi makhoi punna laiminakhi